kunithoi Pahalgam gi terror attack matungda hanba oina military na Pakistan amasung Pakistan occupied Kashmir da leiba terrorist camp sing da khud thaba haukraba matung authority na North India da flight sing cancel tawkre travel advisory gi matung ina miyam na flight da chathok chachin tawbada oirakli wa phibam asida Pakistan na aerial attack kumba tawrakpada asoi angam thoktana ba flight sing cancel tawbagi khongthang asi lokhatpani hairi khongthang asigi manung channa Indigo gi oina shu Srinagar Leh Amritsar Jammu Chandigarh Dharamsala Bikaner amasung Jodhpur dagi paikigadaba amadi pairakadaba flight sing ngasigi oina cancel tawkre passenger sing na flight ki update sing check tawnanabasu khanghankre Amaromda ngasi ayuk anganbada Indian Armed Forces na sathakhiba Operation Sindur yamna kupna planning tawraba matung terrorist singi camp amadi launch pad sing khangdoklaba matung chathakhibani haina center na phongdokre New Delhi da pangthokhiba press briefing amada Foreign Secretary Vikram Misri, Wing Commander Vyomika Singh amati Colonel Sophia Qureshi Operation Sindur gi matang da paumi sing da paudam khibaga loinana ngasi target tawkhiba terrorist singi camp sing adugi matang da shu sugaina khanghanke ngasi Operation Sindur da manghan takhan khiba mofam sing adudi border dagi kilometer 39 mungsang silaga leiba Selkota leiba Hizbul Mujahideen gi achauba camp ama oiriba Mehmuna Joya camp Sarjal camp loinana border dagi kilometer 9 chang silaga leiba Markaz Ahle Hadid Varnal Markaz Abbas Kotli Bahawalpur gi Markaz Sudan Alada leiba J.E. Muhammad ki headquarter loinana Murdit ke da leiba terrorist camp sing yauri Operation Sindur Pahalgam ki terrorist attack da leikidraba victim sing da chumba wail pinanaba chathakhiba operation ni haina paladuna Colonel Sophia Qureshi na operation adu da Pakistan na civilian tamadi Pakistan gi civilian tamadi military target tawkhide amadi karigumba Pakistan amasigi achauba conflict olhananaba tawraklabadi India na sumadu gi chapa pakum pinanaba sem sare haina mahang phongdoki A niche technology weapons with careful selection of warheads was ensured so that there will be no collateral damage. The point of impact in each of the target was a specific building or a group of buildings. All the targets were neutralized with clinical efficiency, and the results reiterate the professionalism of the Indian Armed Forces in the planning and execution of their operations. No military establishments were targeted. India has demonstrated considerable restraint in its response. However, it must be said that the Indian Armed Forces are fully prepared to respond to Pakistani misadventures, if any, that will escalate the situation. Manipur ki Governor Ajay Kumar Bhalla Chandel Chatunangase District Library amadi IT Center Sangakre District Administration Chandel amadi Mafamadu ki miyam na mahakpu tarang okay District asigi DC amadi SP yauna DLO singna chokhat thorangi matangda khanaba mifam amasu haukre hairi Lambi da fatta hauti unawana dagi hendoktuna chakhumgi lukhak amadi amod akai kaya lambi da hundoklakpa sina government na thaba amod akai khonggatna bagari asida imungi amod akai lukhak chogum hapagi chang yamna namely haiba takpani lukhak chogum lambi da hundokpagi mahutta luna na thamnanaba amod pa lokhatnanabagi damak thari bagari asigi kanaba lawbiu haina mahut director ngangom utam na miyam da appeal tawrakli Imphal district ki manung da leiriba IMC gi sweeper sing masagi mathau tawba amadi makoina tasin khumjilaba phatta haudi sing adu hafam gari fawba punanabagi damak social upliftment welfare organization shuwana sweeper nupi taramanga da cycle taramanga kusenabagi thoram konung mamang da pangthokhiba aduda magna wafam sing asi phongdokhibani magna makhata na hai lambi gi nai gate ta waise libasing asi sweeper sing aduna amot pasing ningthina mafam amada tasin khomjin duna thamlamlaba matung fattaba hapnana bagari amuk tharaktuna khonggat pangaktani karigumba matamda fattaba khonggatna na bagari yadaba yawrakpadagi fattaba khonggatpada matam khara ngaithok ngaishin tawba matamda tasalaga thamdiba amot pasing adubu fattaba haudi hundokfam oina khanba yawraga yumgi sizinaba amot akai amadi chakhum lukhak fawba hunjinba yawi masina lambi gi amot padagi hendoktuna wai shitpa sengbada napsilaga leiba amadi awaba hena pokhanbasu yawdaba nate pumnamak asina maram oiraga wai siliba sweeper singna
ꯅꯤꯡꯍꯟꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯊꯣꯛꯇꯅꯕ ꯋꯥꯏ ꯁꯤꯠꯂꯤꯕꯁꯤꯡ ꯑꯗꯨꯅ ꯇꯥꯁꯟꯕ ꯂꯣꯏꯔꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯗꯨ ꯁꯥꯏꯀꯜ ꯑꯃꯗ ꯍꯥꯞꯂꯒ ꯒꯥꯔꯤ ꯃꯐꯝ ꯐꯥꯎꯕ ꯄꯨꯔꯛꯄ ꯍꯥꯏꯕ ꯋꯥꯐꯝꯗ ꯌꯥꯅꯕ ꯊꯝꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯗꯣꯔ ꯇꯨ ꯗꯣꯔ ꯀꯂꯦꯛꯁꯟ ꯆꯠꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯀꯥꯏ ꯑꯃꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯌꯥꯝꯅ ꯂꯧꯕꯤꯔꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯥ ꯍꯦꯟꯕ ꯑꯃꯣꯠꯄ ꯍꯨꯟꯗꯣꯛꯄꯒꯤ ꯊꯕꯛ ꯇꯣꯛꯁꯤ ꯃꯁꯤꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯀꯔꯕꯥꯔ ꯇꯧꯔꯤꯕꯁꯤꯡꯅꯁꯨ ꯃꯈꯣꯏ ꯈꯛꯇꯃꯛ ꯍꯤꯡꯂꯒ ꯌꯥꯔꯦ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯂꯒ ꯃꯈꯣꯏꯒꯤꯁꯨ ꯍꯤꯡꯕ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯨ ꯂꯨ ꯅꯥꯟꯅ ꯊꯝꯅꯅꯕ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯑꯞꯂꯤꯞꯃꯦꯟꯠ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯑꯦꯛꯁ ꯀꯣꯑꯣꯄꯔꯦꯇꯔ KSH ꯎꯃꯦꯁ IMCꯒꯤ ꯗꯤꯄꯨꯇꯤ ꯁꯦꯅꯤꯇꯔꯤ ꯑꯣꯐꯤꯁꯔ L ꯔꯨꯄꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯁꯨꯑꯣꯒꯤ ꯃꯦꯝꯕꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁꯥꯏꯀꯜ 15 ꯌꯦꯟꯊꯣꯛꯂꯤꯕ ꯑꯁꯤꯗ ꯅꯠꯇꯅ ꯑꯋꯥꯠꯄ ꯃꯊꯧ ꯇꯥꯕ ꯁꯥꯏꯀꯜꯁꯤꯡ ꯈꯨꯠꯁꯤꯟꯅꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯁꯨꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ ꯋꯥꯏ ꯁꯤꯠꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯁꯤꯠꯂꯤꯕ ꯃꯤꯁꯤꯅ ꯈꯣꯝꯖꯟ ꯇꯥꯁꯜꯂꯒ ꯋꯥꯏ ꯁꯤꯠꯆꯜꯂꯒ ꯊꯝꯃꯝꯃꯒ ꯀꯣꯟꯅ ꯑꯃꯨꯛ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯃꯅ ꯏꯜꯂꯛꯑꯒ ꯀꯣꯟꯅ ꯂꯧꯈꯠꯄꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯕꯦꯔꯥ ꯇꯧꯔꯛꯄ ꯀꯩꯗꯧꯔꯛꯄ ꯃꯇꯝꯗ ꯂꯧꯈꯠꯇꯅ ꯋꯥꯏ ꯁꯤꯠꯆꯜꯂꯒ ꯃꯇꯨꯝ ꯄꯩꯁꯜꯂꯒ ꯂꯩꯕꯁꯤ ꯌꯥꯝꯅ ꯐꯖꯗꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯄꯩꯁꯜꯂꯒ ꯂꯩꯕꯁꯤ ꯎꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯉꯁꯥꯏꯒꯤ ꯑꯃꯣꯠꯄ ꯂꯪꯊꯣꯛꯐꯝ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯗꯨꯗ ꯑꯃꯨꯛ ꯌꯨꯝꯗꯒꯤ ꯄꯨꯊꯣꯔꯛꯄ ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯃꯨꯛ ꯊꯝꯖꯤꯟꯕꯤꯔꯝꯕ ꯌꯥꯎꯕ ꯑꯗꯨꯅ ꯃꯁꯤ ꯊꯣꯛꯇꯅꯕꯅ ꯑꯩꯈꯣꯏꯅ ꯋꯥꯏꯁꯤ ꯍꯦꯛ ꯁꯤꯠꯄ ꯂꯣꯏꯔꯛꯄꯒ ꯈꯨꯗꯛꯇ ꯂꯧꯊꯣꯛꯅꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯏ ꯁꯤꯠꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯒ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯇꯥꯟꯅꯖꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯨꯑꯣꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯣꯏꯒꯤ ꯁ꯭ꯋꯤꯄꯔꯁꯤꯡ ꯇꯥꯟꯅꯔ ꯃꯇꯨꯡꯗ ꯁꯥꯏꯀꯜ ꯑꯃ ꯄꯤꯕꯤꯔꯒꯗꯤ ꯃꯣꯏꯅ ꯃꯁꯤꯗ ꯕꯣꯔꯥ ꯑꯃ ꯄꯨꯔꯒ ꯃꯣꯏꯅ ꯋꯥꯏ ꯁꯤꯠꯄꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯏꯕ ꯄꯣꯠꯇꯣ ꯕꯣꯔꯥꯗꯨꯗ ꯍꯥꯞꯆꯜꯂꯒ ꯁꯥꯏꯀꯜꯅ ꯏꯜꯂꯛꯑꯒ ꯃꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯃꯤꯕ ꯃꯐꯝ ꯐꯥꯎꯕꯗ ꯄꯨꯖꯔꯛꯄ ꯍꯥꯏꯅ ꯌꯥꯅꯕꯗꯒꯤ ꯉꯁꯤꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯥꯏꯀꯜ 15 ꯁꯨꯑꯣꯒꯤ ꯁꯥꯏꯠꯇꯒꯤ ꯃꯥꯒꯤ ꯁꯦꯅꯤꯇꯔꯤ ꯋꯥꯔꯀꯔꯁꯤꯡꯗ ꯑꯗꯨꯒ ꯁ꯭ꯋꯤꯄꯔꯁꯤꯡꯗ ꯄꯤꯊꯣꯛꯄꯅꯤ ꯁꯤꯗꯩꯗ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯂꯨꯈꯥꯛ ꯆꯒꯨꯝ ꯃꯄꯩ ꯄꯩꯔꯝꯕ ꯁꯨꯝꯖꯤꯠꯅ ꯁꯤꯠꯄ ꯌꯥꯗꯕ ꯁꯨꯝꯖꯤꯠꯅ ꯁꯤꯠꯐꯝ ꯊꯣꯛꯇꯕ ꯄꯣꯠ ꯌꯥꯎꯔꯛꯄꯁꯤꯅ ꯃꯣꯏꯗ ꯅꯤꯡꯍꯟꯅꯕ ꯐꯥꯎꯍꯜꯂꯤ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯣꯔ ꯇꯨ ꯗꯣꯔ ꯀꯂꯦꯛꯁꯟꯁꯤ ꯁꯣꯟꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯗꯣꯔ ꯇꯨ ꯗꯣꯔ ꯀꯂꯦꯛꯁꯟꯁꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯕ ꯌꯥꯗꯦ ꯃꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗꯩꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ NGOꯁꯤꯡ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯒꯤ ꯃꯇꯦꯡ ꯆꯪꯏ ꯃꯤꯌꯥꯝꯅ ꯉꯁꯥꯏꯒꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟꯁꯦ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯌꯥꯎꯕꯤꯗ꯭ꯔꯒꯗꯤ ꯈꯣꯝꯃꯤꯕ ꯃꯤꯁꯤꯗꯁꯨ ꯄ꯭ꯔꯣꯐꯤꯠ ꯂꯩꯇ꯭ꯔꯒꯗꯤ ꯇꯜꯂꯛꯀꯅꯤ ꯑꯗ ꯃꯁꯤꯗ ꯂꯩꯀꯥꯏꯒ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠꯄ ꯈꯣꯝꯃꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒ ꯌꯥꯅꯔꯒ ꯔꯦꯠ ꯑꯁꯨꯛꯇ ꯑꯗꯨꯒ ꯀꯌꯥꯝ ꯇꯣꯏꯅ ꯈꯣꯝꯕ ꯅꯨꯡꯇꯤꯒꯤ ꯈꯣꯝꯒꯗ꯭ꯔꯥ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯝꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯌꯥꯅꯕ ꯇꯧꯕꯤꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯥꯛꯈꯨꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗꯣꯔ ꯇꯨ ꯗꯣꯔ ꯀꯂꯦꯛꯁꯟꯁꯦ ꯌꯥꯎꯕꯤꯌꯨ ꯅꯨꯡꯁꯤꯠꯅ ꯄꯥꯏꯔꯛꯄ ꯆꯦꯖꯦꯠ ꯈꯔꯒꯨꯝꯕ ꯑꯉꯥꯡꯅ ꯈꯪꯗꯗꯅ ꯂꯪꯊꯣꯛꯑꯝꯕ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯃꯀꯨꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯛꯇꯃꯛ ꯁꯣꯔꯣꯛꯇ ꯇꯥꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤꯁꯤꯗꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯂꯨꯈꯥꯛ ꯆꯒꯨꯝ ꯃꯌꯣꯝ ꯇꯥꯕ ꯎꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥ ꯀꯛꯄ ꯀꯥꯡꯕꯨ ꯌꯦꯟ ꯈꯪꯗꯦ ꯉꯥ ꯈꯪꯗꯦ ꯌꯣꯜꯂꯤꯕ ꯀꯥꯡꯕꯨꯒꯤ ꯃꯣꯏꯅ ꯀꯔꯕꯥꯔ ꯇꯧꯈ꯭ꯔꯒ ꯃꯗꯨꯗ ꯂꯦꯝꯍꯧꯕ ꯃꯊꯤ ꯃꯀꯨꯝ ꯃꯌꯥꯝ ꯑꯃ ꯃꯌꯣꯝ ꯆꯥꯎꯅ ꯇꯥꯕ ꯎꯔꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯂꯛꯏꯕ ꯄꯣꯠꯁꯤꯗ ꯗꯣꯔ ꯇꯨ ꯗꯣꯔ ꯀꯂꯦꯛꯁꯟꯁꯤꯗ ꯌꯥꯎꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯑꯩꯒꯤ ꯁꯦꯟꯊꯣꯛ ꯂꯩꯔꯤꯕꯗꯣ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯃꯥꯡ ꯑꯁꯣꯏ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯁꯨ ꯀꯔꯕꯥꯔ ꯇꯧꯔꯤꯕꯁꯤꯡꯗꯨꯒꯤ ꯊꯧꯗꯥꯡꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯃꯣꯠꯄ ꯈꯣꯝꯃꯤꯕ NGOꯁꯤꯡꯁꯤꯗ ꯄꯤꯕꯤꯔꯒ ꯃꯥꯒꯤ ꯊꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯨ ꯄꯤꯕꯤꯔꯒ ꯃꯈꯣꯏꯁꯨ ꯍꯤꯡꯍꯟꯕ ꯑꯩꯈꯣꯏꯁꯨ ꯍꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯍꯔꯁꯨ ꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕ ꯄꯥꯟꯗꯝꯗꯨꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ